ꯑꯍꯥꯟꯕꯃꯛꯇꯗ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠ ꯊꯧꯔꯝ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯩꯒꯨꯔꯖꯝꯅ ꯇꯔꯥꯝꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜꯒꯤ ꯀ꯭ꯔꯥꯏꯝ ꯔꯤꯄꯣꯔꯠ ꯆꯅꯤꯒ ꯅꯤꯄꯥꯟ ꯁꯨꯕ ꯇꯥꯡꯀꯛ ꯊꯧꯗꯣꯛ ꯑꯁꯤ ꯏꯪ 2013 ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 8 ꯓꯥꯟꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯓꯥꯟꯁꯤ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯃꯐꯝ ꯑꯃꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯒꯨꯟ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯃꯨꯝꯕꯥꯏꯗ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯂꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯌꯨꯝꯗ ꯁꯨꯇꯤ ꯊꯣꯔꯛꯈꯤꯔꯝꯃꯤ ꯁꯨꯇꯤ ꯊꯣꯔꯛꯄ ꯃꯇꯝꯗ ꯏꯌꯥꯔꯄꯣꯔꯠꯇ ꯃꯍꯥꯛ ꯊꯨꯡꯂꯈꯤ ꯏꯌꯥꯔꯄꯣꯔꯠ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯖꯕ ꯑꯔꯁꯠꯀ ꯃꯈꯣꯏꯅꯤ ꯊꯣꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯔꯁꯠꯅ ꯍꯥꯏꯈꯤ ꯁꯒꯨꯟ ꯅꯣꯏꯒꯤ ꯐꯦꯃꯤꯂꯤꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯅꯪ ꯂꯧꯕ ꯂꯥꯛꯑꯝꯒꯅꯤ ꯑꯗꯨ ꯅꯈꯣꯏ ꯐꯦꯃꯤꯂꯤꯅ ꯑꯩ ꯎꯕꯗ ꯁꯥꯎꯒꯗ꯭ꯔꯥ ꯑꯔꯁꯠ ꯌꯥꯔꯦ ꯅꯪ ꯂꯩꯍꯧꯔꯣ ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯕꯕꯥ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯥꯅ ꯎꯈ꯭ꯔꯒ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯈꯟꯒꯅꯤ ꯁꯤ ꯂꯩꯍꯧꯔꯣ ꯅꯪ ꯑꯁꯥꯏꯗ ꯇꯣꯉꯥꯟꯅ ꯆꯠꯂꯣꯕ ꯍꯥꯏ ꯕꯦꯕꯤ ꯄꯄꯥ ꯑꯩꯈꯣꯏ ꯕꯕꯥ ꯂꯩ ꯆꯠꯂꯣ ꯑꯩꯈꯣꯏ ꯕꯕꯥ ꯂꯩ ꯍꯥꯏ ꯕꯦꯕꯤ ꯅꯪꯒꯤ ꯖꯔꯅꯤ ꯀꯝꯗꯧꯏ ꯄꯄꯥ ꯑꯩ ꯖꯔꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯕꯦꯕꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯄꯄꯥ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯑꯔꯁꯠ ꯂꯦꯞꯇꯨꯅ ꯂꯩꯍꯧꯈꯤ ꯁꯒꯨꯟꯒꯤ ꯃꯄꯥꯅ ꯇꯨꯡꯗ ꯂꯦꯞꯍꯧꯔꯤꯕ ꯑꯔꯁꯠꯇ ꯃꯍꯥꯛ ꯇꯨꯡ ꯂꯩꯗꯨꯅ ꯇꯞꯅ ꯌꯦꯡꯂꯛꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯒꯨꯟ ꯌꯨꯝꯗ ꯂꯥꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯗ ꯂꯩꯕ ꯃꯈꯣꯏꯒꯤ ꯃꯥꯂꯤꯒꯤ ꯃꯆꯥꯅꯨꯄꯤ ꯄꯤꯡꯀꯤ ꯏꯆꯦ ꯉꯁꯤ ꯅꯪ ꯂꯥꯛꯄꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯣꯏ ꯄꯤꯡꯀꯤ ꯑꯩ ꯖꯔꯅꯤ ꯂꯥꯛꯄꯒꯤ ꯌꯥꯝꯅ ꯋꯥꯔꯦ ꯄꯤꯡꯀꯤ ꯃꯍꯥꯛꯀꯤ ꯄꯣꯠ ꯆꯩꯁꯦ ꯑꯝꯇ ꯂꯧꯁꯜꯂꯨ ꯍꯣꯏ ꯄꯄꯥ ꯑꯁꯨꯝꯅ ꯁꯒꯨꯟ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯑꯗꯨꯗ ꯌꯧꯔꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯀꯧꯔꯛꯈꯤ ꯑꯃꯗꯤ ꯁꯒꯨꯟ ꯃꯄꯥꯅ ꯀꯧꯕ ꯑꯗꯨꯗ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯒꯨꯟꯒꯤ ꯃꯄꯥꯒ ꯃꯍꯥꯛꯀ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯤꯟꯅꯔꯛꯄ ꯔꯃꯦꯁ ꯄꯨꯟꯅ ꯂꯩꯔꯝꯃꯤ ꯁꯒꯨꯟꯒꯤ ꯃꯄꯥꯅ ꯍꯥꯏꯈꯤ ꯁꯒꯨꯟ ꯁꯔꯄ꯭ꯔꯥꯏꯖ ꯁꯤ ꯀꯅꯥꯅꯣ ꯄꯄꯥ ꯔꯃꯦꯁꯅꯤ ꯑꯣ ꯂꯥꯛꯑꯣ ꯁꯤꯗ ꯂꯥꯛꯑꯣ ꯃꯇꯝ ꯑꯗꯨꯗ ꯔꯃꯦꯁꯅ ꯍꯥꯏꯔꯛꯈꯤ ꯑꯩꯗꯤ ꯌꯥꯝꯅ ꯋꯥꯔꯧꯔꯤꯕꯅꯤꯀꯣ ꯀꯔꯤꯒꯤꯅꯣ ꯔꯃꯦꯁ ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯤꯕꯣ ꯂꯥꯛꯀꯅꯦꯁꯨ ꯍꯥꯏꯔꯛꯇꯦ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯈ꯭ꯔꯒ ꯑꯩꯈꯣꯏꯗꯁꯨ ꯐꯣꯟ ꯀꯣꯜ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯧꯗꯦ ꯃꯔꯨꯞ ꯃꯄꯥꯡ ꯌꯥꯝꯅ ꯂꯩꯈ꯭ꯔ ꯃꯥꯜꯂꯦ ꯃꯇꯝ ꯑꯗꯨꯗ ꯁꯒꯨꯟꯒꯤ ꯃꯄꯥꯅ ꯍꯥꯏꯈꯤ ꯑꯗꯨꯗꯤ ꯔꯃꯦꯁꯅ ꯆꯨꯝꯃꯤꯗꯅ ꯅꯪꯁꯨ ꯂꯥꯛꯀꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯕꯗꯨ ꯔꯃꯦꯁꯇ ꯅꯪ ꯄꯥꯎ ꯑꯃꯕꯨ ꯄꯤꯗ꯭ꯔꯕꯣ ꯄꯄꯥ ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯍꯧꯗ꯭ꯔꯦ ꯑꯩ ꯃꯥꯒ ꯊꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯦ ꯑꯦꯅꯤꯋꯦ ꯌꯥꯝꯅ ꯐꯔꯦ ꯑꯗꯨ ꯅꯈꯣꯏꯅꯤ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯂꯩꯌꯨ ꯑꯗꯨꯒꯅꯦ ꯁꯒꯨꯟ ꯍꯌꯦꯡꯁꯤ ꯑꯩ ꯀꯝꯄꯦꯅꯤꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯃ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯔꯃꯦꯁ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯁꯪꯉꯒꯗꯤ ꯑꯩꯈꯣꯏ ꯁꯒꯨꯟꯒꯤ ꯃꯅꯥꯛꯇ ꯌꯨꯝꯁꯤꯗ ꯈꯔ ꯂꯥꯛꯑꯣ ꯃꯥ ꯃꯊꯟꯗ ꯌꯨꯝꯁꯤꯗ ꯂꯩꯕꯗ ꯕꯣꯔ ꯆꯨꯕ ꯌꯥꯏ ꯅꯪ ꯂꯥꯛꯑꯒ ꯅꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯗꯤ ꯐꯩꯗꯅ ꯍꯣꯏ ꯄꯄꯥꯖꯤ ꯑꯩ ꯂꯥꯛꯅꯕ ꯍꯣꯠꯅꯖꯒꯦ ꯄꯄꯥ ꯑꯩ ꯀꯔꯤꯝꯇ ꯕꯣꯔ ꯆꯨꯗꯦ ꯔꯃꯦꯁ ꯅꯪ ꯂꯥꯛꯇ꯭ꯔꯕꯁꯨ ꯌꯥꯅꯤ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯑꯩꯅ ꯂꯥꯛꯏꯕꯁꯦ ꯑꯩꯒꯤ ꯌꯨꯝꯅꯤ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯐꯔꯦ ꯐꯔꯦ ꯅꯈꯣꯏꯅꯤ ꯋꯥꯔꯤ ꯉꯥꯛꯇꯪ ꯁꯥꯟꯅꯔꯣ ꯑꯩ ꯑꯣꯐꯤꯁ ꯃꯇꯝ ꯊꯦꯡꯈ꯭ꯔꯦ ꯑꯩ ꯑꯣꯐꯤꯁꯇ ꯆꯠꯂꯨꯒꯦꯀꯣ ꯔꯃꯦꯁ ꯁꯒꯨꯟꯒ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯣ ꯀꯣ ꯑꯗꯨꯒ ꯅꯣꯏ ꯄꯄꯥꯗꯣ ꯑꯩꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯒꯗꯕ ꯂꯩ ꯅꯪ ꯈꯔ ꯍꯥꯏꯌꯨ ꯃꯉꯣꯟꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯀꯣꯜ ꯇꯧꯔꯣꯌꯨ ꯍꯣꯏ ꯄꯄꯥꯖꯤ ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯖꯒꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯒꯨꯟꯒꯤ ꯃꯄꯥ ꯆꯠꯈꯤ ꯑꯃꯗꯤ ꯔꯃꯦꯁꯅ ꯍꯥꯏꯔꯛꯈꯤ ꯁꯒꯨꯟ ꯅꯪꯁꯤ ꯌꯥꯝꯅ ꯍꯣꯡꯂꯦꯀꯣ ꯑꯩ ꯈꯔ ꯍꯣꯡꯉꯦ ꯑꯉꯥꯡ ꯑꯣꯏꯗꯅ ꯁꯨꯝ ꯂꯩ ꯌꯥꯗꯕꯅꯤꯅ ꯁꯨꯝ ꯆꯥꯎꯈꯠꯂꯛꯄ ꯑꯗꯨꯅ ꯈꯔ ꯍꯣꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃꯗꯤ ꯍꯥꯏꯅꯤꯡꯕꯅꯤ ꯔꯃꯦꯁ ꯅꯪꯅ ꯍꯥꯏꯒꯗꯕꯗꯣ ꯑꯩ ꯈꯪꯉꯦ ꯑꯗꯨ ꯅꯪꯅ ꯋꯥꯐꯝꯗꯣ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯍꯧꯒꯦ ꯑꯩ ꯃꯨꯝꯕꯥꯏꯗ ꯑꯩꯅ ꯇꯝꯂꯤꯕ ꯀꯣꯂꯦꯖꯇ ꯃꯐꯝ ꯑꯗꯨꯗꯒꯤ ꯇꯤꯟꯅꯔꯛꯄ ꯑꯃ ꯂꯩ if you don't mind ꯑꯩꯒꯤ ꯕꯣꯏ ꯐ꯭ꯔꯦꯟ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯂꯩ ꯑꯣ ꯁꯒꯨꯟ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤ ꯑꯗꯨ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯩꯁꯨ ꯊꯕꯛ ꯑꯃ ꯂꯩꯍꯧꯔꯤ ꯍꯣꯏ ꯐꯔꯦ ꯑꯩ ꯂꯩꯍꯧꯔꯒꯦ ꯊꯣꯡꯒꯥꯜ ꯐꯥꯎꯕꯗꯤ ꯊꯤꯟꯗꯣꯛꯑꯔꯣꯏꯗ꯭ꯔꯣ ꯑꯣ ꯍꯣꯏ ꯍꯣꯏ ꯑꯩ ꯊꯤꯟꯗꯣꯛꯀꯦ ꯑꯁꯨꯝꯅ ꯁꯒꯨꯟꯅ ꯔꯃꯦꯁ ꯊꯤꯟꯗꯣꯔꯛꯈꯤ ꯔꯃꯦꯁ ꯅꯪ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯀꯣꯂꯦꯖꯀꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯑꯃ ꯍꯥꯏꯕꯗꯣ ꯁꯒꯨꯟ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ
ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠ ꯍꯥꯏꯕꯁꯦ ꯑꯑꯣꯟꯕ ꯑꯍꯣꯡꯕ ꯉꯥꯛꯇꯅꯤ ꯑꯗꯨ ꯍꯦꯟꯅ ꯌꯥꯏꯐꯕ ꯍꯦꯟꯅ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯕ ꯑꯣꯏꯁꯅꯨ ꯑꯗꯨ ꯑꯩꯁꯨ ꯊꯕꯛ ꯑꯃ ꯂꯩꯍꯧꯏ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯕꯥꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯃꯦꯁ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯒꯨꯟꯅ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯂꯥꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯆꯠꯊꯣꯛꯈꯤꯕ ꯃꯇꯝ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯄꯥꯔꯇꯤ ꯑꯃ ꯇꯧꯅꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯄꯥꯡꯗ ꯄꯥꯎ ꯄꯤꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯒꯨꯟꯅ ꯑꯁꯔꯠꯇꯁꯨ ꯄꯥꯎ ꯄꯤꯈꯤ ꯑꯃꯗꯤ ꯔꯃꯦꯁꯇꯁꯨ ꯄꯥꯎ ꯄꯤꯈꯤ ꯃꯁꯤꯇ ꯅꯠꯇꯅ ꯃꯍꯥꯛꯀ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯔꯛꯄ ꯃꯃꯥꯟꯅꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯀꯧꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯗ ꯄꯥꯔꯇꯤ ꯑꯃ ꯁꯤꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯥꯔꯇꯤ ꯑꯗꯨ ꯁꯤꯟꯕꯗ ꯔꯃꯦꯁ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯁꯒꯨꯟꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯣꯏꯗꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯈꯔ ꯇꯧꯈꯤ ꯃꯍꯥꯛꯅ ꯀꯣꯏꯗꯕꯒꯤ ꯃꯑꯣꯡꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯑꯃꯗꯤ ꯁꯒꯨꯟꯒꯤ ꯃꯅꯥꯀꯣꯡꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯕ ꯑꯗꯨ ꯁꯒꯨꯟꯒꯤ ꯕꯣꯏ ꯐ꯭ꯔꯦꯟ ꯑꯣꯏꯔꯤꯕ ꯑꯁꯔꯠꯅ ꯃꯍꯥꯛꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯄꯥꯔꯇꯤ ꯑꯗꯨ ꯇꯧꯕꯗ ꯑꯁꯔꯠ ꯑꯃꯗꯤ ꯔꯃꯦꯁ ꯃꯈꯣꯏ ꯑꯅꯤ ꯈꯟꯅꯔꯛꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯁꯒꯨꯟꯅ ꯈꯥꯝꯗꯣꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯃꯦꯁ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯆꯠꯅꯅꯕꯒꯤ ꯊꯣꯔꯛꯈꯤ ꯑꯃꯗꯤ ꯃꯍꯥꯛ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟꯗ ꯊꯣꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯒꯨꯟꯅ ꯇꯥꯟꯅꯔꯛꯂꯝꯃꯤ ꯔꯃꯦꯁ ꯊꯣꯛꯈꯤꯕꯁꯤꯡꯗꯣ ꯑꯩ ꯑꯁꯔꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ ꯌꯥꯔꯦ ꯁꯒꯨꯟ ꯅꯪꯒꯤ ꯅꯌꯨꯝꯗ ꯀꯧꯔꯒ ꯄꯥꯔꯇꯤ ꯑꯃ ꯁꯤꯜꯂꯒ ꯅꯪꯅ ꯑꯩꯕꯨ ꯀꯩꯁꯨ ꯂꯩꯇꯕ ꯃꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯔꯃꯦꯁ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯤ ꯏꯀꯥꯏꯕ ꯄꯤꯈ꯭ꯔꯒꯦ ꯃꯗꯨ ꯑꯩꯅ ꯇꯧꯕ ꯅꯠꯇꯦ ꯌꯥꯔꯦ ꯅꯪꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯅꯪꯒꯤ ꯅꯌꯨꯝꯗ ꯀꯧꯔꯒ ꯅꯪꯕꯨ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯗꯨꯅ ꯑꯁꯤꯒꯨꯝꯕ ꯄꯥꯔꯇꯤ ꯑꯃꯗ ꯃꯍꯥꯛꯅ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯅꯥꯏꯗꯅ ꯇꯧꯕꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯅꯪꯒꯤ ꯄꯥꯔꯇꯤꯁꯦ ꯃꯈꯣꯏꯒ ꯅꯨꯡꯉꯥꯏꯅ ꯄꯥꯡꯊꯣꯛꯎꯔꯣ ꯑꯩꯗꯤ ꯆꯠꯂꯒꯦ ꯔꯃꯦꯁ ꯉꯥꯏꯈꯨꯑꯣ ꯔꯃꯦꯁ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯃꯦꯁ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯨꯛ ꯌꯧꯔꯛꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯀꯝꯄꯦꯅꯤꯒꯤ ꯊꯕꯛ ꯆꯠꯊꯣꯛꯈꯤꯕꯗꯨ ꯌꯨꯝꯗ ꯍꯜꯂꯛꯈꯤ ꯃꯍꯥꯛꯅ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯄꯤꯡꯀꯤꯗ ꯁꯒꯨꯟ ꯍꯪꯂꯝꯃꯤ ꯄꯤꯡꯀꯤ ꯁꯒꯨꯟꯗꯤ ꯄꯄꯥ ꯃꯍꯥꯛ ꯊꯕꯛ ꯑꯃ ꯆꯠꯀꯅꯤꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯀꯔꯤ ꯊꯕꯛ ꯅꯪꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗ꯭ꯔꯣ ꯄꯄꯥ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯤ ꯑꯗꯨ ꯃꯍꯥꯛ ꯌꯨꯝꯗ ꯂꯩꯇꯦ ꯍꯥꯏꯔꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯎ ꯌꯥꯗ꯭ꯔꯣ ꯀꯌꯥꯝ ꯀꯨꯏꯔꯦ ꯃꯥꯅ ꯊꯣꯛꯈꯤꯕꯁꯦ ꯉꯁꯥꯏ ꯑꯌꯨꯛ ꯊꯣꯛꯈꯤꯕꯅꯤ ꯃꯃꯥꯟꯅꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯒꯗ꯭ꯔꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯜꯂꯛꯀꯗ꯭ꯔꯅ ꯇꯧꯕꯅꯤ ꯑꯗꯨ ꯍꯧꯖꯤꯛ ꯑꯁꯨꯛ ꯌꯥꯝꯅ ꯊꯦꯡꯂꯕ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯨ ꯃꯇꯝ ꯐꯠꯇꯕꯁꯤꯒ ꯃꯥꯒꯤ ꯐꯣꯟꯁꯤꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯅꯤ ꯀꯔꯤꯅꯣ ꯁꯤ ꯉꯥꯡꯁꯤ ꯇꯧꯏꯁꯦ ꯑꯁꯨꯛ ꯃꯇꯝ ꯐꯠꯇ꯭ꯔꯕ ꯀꯥꯟꯁꯤꯗ ꯃꯥꯒꯤ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯔꯤꯕꯁꯤ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇ ꯇꯧꯗꯕꯅꯤꯅꯦ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩꯔꯤꯁꯤꯕꯣ ꯑꯁꯨꯝꯅ ꯁꯒꯨꯟꯒꯤ ꯃꯄꯥꯅ ꯁꯒꯨꯟꯗ ꯐꯣꯟ ꯇꯧꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯗꯨꯃꯛ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯒꯨꯟꯒꯤ ꯃꯄꯥ ꯇꯧꯐꯝ ꯈꯪꯈꯤꯔꯝꯗꯦ ꯑꯁꯨꯝꯅ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯄ ꯑꯁꯤꯗꯒꯤ ꯁꯒꯨꯟꯒꯤ ꯃꯄꯥꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯝꯃꯤ ꯑꯃꯗꯤ ꯄꯨꯂꯤꯁꯅ ꯍꯥꯏꯔꯛꯈꯤ ꯃꯃꯥꯟꯅꯕ ꯃꯃꯥꯟꯅꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯑꯣꯏꯔꯝꯒꯅꯤꯗ ꯉꯥꯏꯍꯥꯛꯇꯪꯁꯨ ꯉꯥꯏꯔꯒ ꯌꯦꯡꯁꯤ ꯏꯟꯁꯄꯦꯛꯇꯔ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯗꯨꯒꯨꯝꯕ ꯏꯆꯥꯅꯨꯄꯤ ꯅꯠꯇꯦ ꯀꯩꯗꯧꯉꯩꯗ ꯃꯍꯥꯛꯅ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯔꯣꯏ ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡꯁꯦ ꯑꯃꯨꯛꯇ ꯇꯧꯈꯤꯗ꯭ꯔꯤ ꯏꯟꯁꯄꯦꯛꯇꯔ ꯄ꯭ꯂꯤꯖ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯑꯃꯨꯛꯇ ꯊꯤꯕꯤꯌꯨ ꯃꯇꯝ ꯐꯠꯇꯕꯅꯤꯅ ꯑꯩ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯃꯨꯛꯇ ꯊꯤꯕꯤꯌꯨ ꯃꯍꯥꯛꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯀꯅꯥꯒꯤ ꯏꯃꯨꯡꯗ ꯆꯠꯈꯤ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯅ ꯈꯪꯗꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯐꯣꯟ ꯁ꯭ꯋꯤꯆ ꯑꯣꯐ ꯂꯩ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯩ ꯌꯥꯎꯗꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯦꯅꯤꯋꯦ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯊꯤꯖꯒꯦ ꯑꯗꯨꯒ ꯃꯍꯥꯛꯀ ꯂꯣꯏꯅꯕ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯝꯕꯔ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯑꯩꯈꯣꯏ ꯁꯤꯗ ꯊꯝꯕꯤꯔꯝꯃꯨ ꯏꯟꯁꯄꯦꯛꯇꯔ ꯁꯤꯗ ꯂꯩꯖꯔꯦ ꯁꯤꯅ ꯃꯍꯥꯛꯀꯤ ꯐꯣꯇꯣꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯅꯝꯕꯔ ꯁꯤꯗ ꯂꯩꯖꯔꯦ ꯑꯗꯨꯒ ꯃꯥꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯌꯥꯝꯅ ꯇꯤꯟꯅꯕ ꯅꯠꯇꯦ ꯃꯍꯥꯛꯅ ꯇꯤꯟꯅꯕ ꯍꯥꯏꯕꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯒ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯆꯥ ꯔꯃꯦꯁ ꯃꯈꯣꯏꯁꯤ ꯈꯛꯇꯅꯤ ꯑꯗꯨꯒ ꯁꯥꯕ ꯑꯩꯁꯨ ꯀꯝꯄꯦꯅꯤꯒꯤ ꯇꯉꯥꯏꯐꯗꯅ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ ꯑꯗꯨꯕꯨ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯌꯨꯝ ꯑꯁꯤꯗ ꯃꯈꯣꯏ ꯃꯍꯥꯛ ꯂꯥꯛꯄꯒꯤ ꯄꯥꯔꯇꯤ ꯑꯃ ꯇꯧꯏ ꯍꯥꯏ ꯄꯥꯔꯇꯤ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯄꯥꯡ ꯈꯔ ꯂꯥꯛꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯅꯣꯡꯉꯥꯜꯂꯒ ꯃꯍꯥꯛ ꯃꯔꯨꯞ ꯃꯄꯥꯡꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ ꯍꯥꯏ ꯃꯁꯤꯁꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯤꯡꯀꯤꯅ ꯇꯝꯕꯅꯤ ꯄꯤꯡꯀꯤ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯁꯥꯕ ꯑꯩꯒꯤ ꯌꯨꯝ ꯑꯗꯨꯒꯤ ꯋꯥꯆꯃꯦꯟ ꯀꯝ ꯃꯥꯜꯂꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯅꯤ ꯄꯤꯡꯀꯤꯅ ꯍꯥꯏꯕꯗꯗꯤ ꯀꯔꯤ ꯍꯥꯏꯒꯦ ꯁꯥꯕ ꯄꯤꯡꯀꯤꯅ ꯍꯥꯏꯕꯗꯗꯤ ꯃꯃꯥꯟꯅꯕꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ ꯃꯁꯤ ꯈꯛꯇꯅꯤ ꯑꯗꯨꯕꯨ ꯑꯊꯦꯡꯕ ꯐꯥꯎꯕꯁꯤꯗ ꯍꯜꯂꯛꯇꯕꯁꯤꯗꯗꯤ ꯑꯩ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯏꯟꯁꯄꯦꯛꯇꯔ ꯄ꯭ꯂꯤꯖ ꯗꯨ ꯁꯝꯊꯤꯡ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯑꯃꯨꯛꯇ ꯇꯧꯗꯦ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ ꯑꯩꯈꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤ ꯊꯤꯒꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯄꯤꯡꯀꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯄꯤꯡꯀꯤ ꯅꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯉꯔꯥꯡ ꯅꯈꯣꯏ ꯁꯤꯗꯩꯗ ꯄꯥꯔꯇꯤ ꯇꯧꯏ ꯍꯥꯏꯕꯗꯨ
Kana kari to yoge. Inspector, karim to yodi. Akoigi iche sagun lakpagi mayam party ma tawani. Aidi party du su yaude. Aidi yumasida tabak macha masu tawduno levin. Hoi, adubu ai thong hangdoktuna aigi kadagi makoina tawribido. Ai panakuini yenglame. Adu nang uba matamda moi khana chainaba makoina ngana bawa nang kari taba yabuge. Inspector, adugumade ai karimta thoina tade. Pinky, nangonda kanamta karimta hairoini. Asengba thodo wathoksingdo loina hayo. Inspector, ngarang numidangdo makoi party tobada Ramesh ka Arsat ko maga makoi ni khut thana rakhi. Kari maramgi makoi makhut thana riba. Madugi maramde ai yam sengna khangdi. Adubu makoi ni sauna badagi makhut thana rakhi. Masigi matungdagi Ramesh na party thadokduna sakhi. Amadi didi sagunna thokan phabo mahak tanaroi. Adubu Ramesh amona halakhide. Adubu mahak chatkhrabasu numidang athengba phabo party toki. Masiga tane ina khangjaba. Nachanupi na ngarang party tobu matamda mafam asida khanai hariba Ramesh si khangbibro. Inspector, madu aigi manabagi machane. Ramesh kobani. Tasenamok aigi sanupi se. Mahi masing tambaluraga aigi manabagi machanupa Ramesh haribasiga. Makoi luhongge haiduna mama mapaga iga luna tinabagi hainabale. Oh, adubu ngarang khanai hariba Asrat hariside adong khangbro. Inspector, madumade khangdi. Adubu Inspector, mahak soidinamaki aigi chanupi ko college tamina bo rongadaba male. Nahan aigi chanupi na airport halakpa matamda magi tungda lephoba nupado madu soidan oirangani. Oh, masigi makha tarakpadi mahakki mobile number sida khoina call details yengaga kari tobu yabage habado khoi yengi. Inspector, please, aigi chanupi bu amukto thibiyo. Mahakki khanbada leiba ngamdri. Amukta puningda phathabiyo. Akoina tawjaribase adongi nachanupi si phangnanabagidamatan. Gaurav, sir, chasilo. Yes sir. Masigi matungda police chatkirami. Amadi police ki team aduna sagungi mahakki mobile number aduda wari sanaba amadi mahakki last location oibasing asi yamna kopna details sing chingthokna nananbagidamak hairami. Masigi matungda sagunna yamna toina wari sanaba number amakak thenaki. Number adu police na thiba matamda Asrat hariba mahakki boyfriend asigi number oiramki. Asrat ki khungul police na liki. Amadi Asrat ki yumda police lakirami. Inspector, kari lebagi. Sagun ai si khangbro. Sab ai khangjai. Khoi puna ada college taminabani. Sagun sing ngarang dagi halaktre. Ado sagun sin nangna phajin punsinduna thame habasi chumro. Inspector, sagun aigi girlfriend aini karigidamak mahaku phajinduna thamgadoribana. Ai wadu tamna ngam. Nahan nanga Ramesh ka party da khanai haisi chumro. Sab madu yamna kana khanabadi nathi. Adu aini mid yamna nabani. Ai ase sagun gi boyfriend ni khangna ai gi mang makta da mahana aina mid nananan wigidamak sagun gi mana konda changchin duna mahana wahi kya hai. Aini mid yamna ki. Madu tawdana nan wigidamak aina monda haibani. Adubu mahang na ibulaktan ilaki. Madugi matungda mahan ilakpanina aina sumonda khudhanmani. Adubu mahak mafam adudugi chatki. Oh, noigi party du da khanabagi damak nang ikai ba chopan nange haiduna nangi girlfriend adu nang na phajinduna mafam amada thamboiram labadi. Inspector, numina do party mafam dagi Ramesh na chatkibni. Adubu akoi mafam adu da mahak chatkar matungda khoi party du mak chathaduna le. Akoi party yamnu nungai ni pangthoki. Aduga aina sagunda karigum mamta waroba suleiti. Inspector, ai bulana ubiganu Inspector. Oh, phare Asrat. Hojik phabo mayumda sagun halaktri. Nangna khanbada sagun si karai da lerangda mali. Inspector, Ramesh haribanu pato. Madu mutu phabiyo. Soidana maki mana toborongani. Numit aduda aina mabu ikaiba pi khanbadagi madugi laman khumnana nabgidamak soidana maki mahana toborongani. Madu nangi na thongnati. Madu akoigi thabang. Anyway, case asi loidri phawadi sahara si thadoga chatpero. Phani sir, ai chacharoi. Aduga akoini chingnaba leirabadi akoini kawba matamda station da lakadabani. Phani sir, ai soidan lakchaki. Masigi matungda police chatkirami. Masigi matungda police na amuk Ramesh ki manakta laki. Hello, Ramesh.
Inspector, kari ligi? Sagun yumda halaktre hai basi nang khangmro. Inspector, akhoi baba na ingonda tame. Sagun gi mahaki baba do. Egi baba ga yamna lune tinabani. Adubu ngarang yumda halaktre hai ba pautai. Nahakti karimta khangdabro masigi maramda. Inspector, aini di mato koram na khangani. Aidi magi boyfriend sunati. Aiga maga angang oringe digi tinare habagi wani. Ado numit adu nanga asrat ka khane habase chumro. Sir, asing mane. Asrat hariba miyoduna sagun si mahaki girlfriend haiduna party du damak napan yamna kaki. Adubu aiga sagun ga angang oringe digi tinarapani. Aina sagun du wa khra haiba matamda mahak yamna karam chawi. Madudigi maga iga khanaki. Adubu aina maram oiduna mahaki party du da khana chaina bathopudo aisha me kaiki. Madudigi ai mahaki party du thadok lamlaga laki. Ado mahana yumda thoki hariba sinadi nahaki yumda thoki ba thogdo dugi matangda soikhre lankhre natraga nangbu themna na nabagi damak mafam asida laktro. Sir, mafam asida di mahak lakti. Ramesh, tasengna mafam asida mahangna lakta borabdi bai. Aduga akhoi thigatpa matamda mafam asida laame haiba taragadi madugi matungda thorokpa phapata do. Sir, tasinam ki mafam asida lamti. Okay, pare dudi khoi chalu ki. Aduga case asi loidribu phawba sahar asi thadoka chatpera. Pani inspector, masigi matungda police chatkhiram. Tholiba thogdo sigi matangda police na kariguma langla langjin amata leramti. Sagun kaubi nupi ama mapana thabak chathokringeda mayumda mahak mathanta amadi yum aduda mateng pangbi pinki makhoi ani khakta leho matamda ayuk anganmada mamana bagi manakta chatkani haiduna gari thogdokluga chatkibadagi sagun yumda halakidi. Company gi thabak halaklaba matungda mapana machanupi hanglakpa matamda leiramdabadagi thenglaba phawbada halaktabada police cha complaint tawki. Police ne complaint tawrukliba adugi matung inna sagun gi khongul liba hoki. Adubu makhoi ne sathariba investigation aduda sagun phangba yabagi natraga sagun chatkibagi maram natraga sagun chaliba mafam kariguma mata khanglamde. Masigi matungda sagun gi boyfriend ni hariba asrat pohang pahungki. Adubu kariguma chingnaba mata leramde. Masigi matungda chingnabadagi mahakka tinaba Ramesh mahakki yumda chattuna police na hangki. Adubu kariguma wafam mata leramde. Masigi matungda police Ramesh ki imungdagi thoraki. Asumna thorokpa matamda makhoigi gate mapagi angauba wall amada gari na khetkibagi amuba rang khara tairam. Goro, yes sir. Sigi phalanga sida tairiba rang machu chu ubra. Yes sir. Sir, masidi gari gumuna khetkiba male. Aduna di mafam masida gari malame. Gari asina phalangda khetuna chaki. Gari asigi machu amuba machu. Sir, adubu masi hanagi leiba dak ama oiroidra. Gaurav, hanagi orumasu ye. Adubu mafam masida leiram leiba dak ase masi jo kopni yengsin betaban. Funny sir. Masigi matungda police na thijenapka matamda sagun gi imung manungda thabak tawba miyoi punamak police na wa amamam tahangba hoki. Imung aduda malikam security oiba thapa mangonda wa hangba hoki. Masih kata natana thapa ga tinaba mamanaba amasu police na wahangki. Amadi sagun gi imung asida thabak ingkhang tawbada mateng pangba nupi amakhak police na mo wahang pangki. Asunu machin hangu matamda nupi aduna hairakpada mahangna sagun gi yumda lakpa matamda lambi amada sagun na car amatongi. Loinana car adudagi mahak kumtharaklaga auto dagi kumtharakpa asarat ka mokhoi ani lambi da marayenaki. Haribo wafam asi imung aduda thabak tawbi nupi aduna police ta pau tamnaki. Masigi matungdagi police ki team aduna Arsat pu police station da koki amadi wahang pahang torme. Arsat, yes sir. Sidapam ngarang nanga khoina wari sanaba matamda lambi da nanga sagun go wari sanaki haiba wafam se khoide tamdi. Hoi sir. Adu nangna lambi da auto madagi kuma aga sagun gi gari khamaga nangna wari sai hariba se karigino. Sir, tasinamak wari du sakibani. Wari du kari matang no. Sab party to kiba numit adugi wafam kharibani wahinaram. Wafam haibadi? Sir, matamadu da ina sagun daiki. Sagun, nang husik chali sikaidana. Aina chaning bachakani nang ningoda parabai maram kain. Sagun, nang aina pamdabadi toridabani. Arsat,
ai nangi nupi nate ai nangi girlfriend haibagi wani adubu ai nangna lawrga thamba nupi du nate party do icham chamna pangthokpa party ni adubu ai ga tinari ba Ramesh pu nangna lanu uduna imanabi singi mamangda nangna laktana inthuba madudigi ni tholise Ramesh na ibu kyam warau khri khangra ai magi manaktani chalise oh adudi ai ga Ramesh ka si Ramesh ne hina luna lobai wani ni Arshad madu nangi na thongnati mahak ai gi pikling edi tinarak pa imanabani numit adu da mahan warau na sakibado madu aina them bhai base ai gi thongni aduga Arshad nang ai longna leine banati aduga sumaina ai gi aning bapa mata ai pepise ai pamthi sir masini max asumna hairamaga Ramesh ki yumda chatkani haiduna sakibani oh Ramesh na di ma ki yumda la amde haiba ngaiko mahak ki car du kari machuno sab amu bani sab oh pare nang chalo aduga khoine darkar lerabadi nang korokani matamadu de nang lakadabani pani sir aishudana laksagani masigi matungda sagun gi mapa kokhiram inspector aigi chanu pigi kari paul lerabagi aiko yam kana thiri soidana makina chanu pi khoina phangna bathigini ado sagun na thauki haiba gari si kari machuno sab amubu machugi karni oh gari gi number 2 sidam te iram pani sir akhoi soidana makina hakina chanu pi phangna bathigini aduga akhoi du cooperation pibiu ngasi gi de sapiro pauli khun lang la lang jena ma hek phangba matamda soidana makya khoina dom dhairakani adubu inspector please yari bu mukai khrak kana muk to hona bi ai gi di sunati gi chanu pi khaktani mama suli kidri isanu pi gi manglan da ni hingjari bese please inspector ai gi chanu pi bu phangna ba thibiu yare adom yobiro akhun honari bese adom gi na chanu pi phangna na bagi damtan masigi matung da police ki team adu Ramesh ki manak tamuk chat kiram inspector kari muli biragi Ramesh akhoi na ngarang nongon da wa hangba matamda noigi yumda sagun la amde na nang haidaini sab I'm very sorry ai mag yumda halakte habadu da engon da tainara kadra na inki badagi asing makharadu ai haihudresa police akhoi na tawri ba thawak se sagun gi damaktani ngarang akhoi na nangi na nakta lakpa matamda ngarang na wama ngasi na wama aduga haujik makhata badi asing mo ngakta hayo masigi matungda olai parai tawduna akhoi bu nam thak tawbagi damak nahak so soidana dandi phangani inspector sagun mafam asida la aduga ingon hairam Ramesh ai ngarang gi thok tok tamni kaijare adu ai asarat ki makai digi ai nongon da la le na haijagi na lai sagun ai di karim da khandi ai ne salido nangi party du nungai ro ai ga asarat ka sum makhata na khana rak pusu ya dana nangi thabuk tu kai tena bagi chatpani adu nangna la masunatana mana la laga nangna magi michang changli du bukari gino anyway nangna mafam asida la pase masina ai gi thamoi bu ingale adu sam ta thakije lengsilo nati Ramesh ai nongonda ngarangi thogdo du gi sorry hai gela pani ai cha tharoi ge ai chalage nati sugun please thogi ba thogdo do ai karim ta nungai ta leitre ado nangna kari guma cha se thakna sakrabadi ai yam nungai hororoi sa kitang thakki jige dorgi kuiroi ai cha du lolaga yam thunu butorgi please hoi phare ai ngai rake masigi matungda Ramesh na cha lon khiram cha lolaba matungda cha cup ani butorki cha cup adu amana Ramesh na pairami masigi matungda sagun na cha adu thaglami sagun na cha thakpa matam aduda mahak makok ururu ngawo horki masigi matungda sagun mahaki masada yamna nungai tabam phoki amadi mahakna hogotuna Ramesh taharami Ramesh nangki sa sinang na kari hapsange ai kokchi ururu ngawre sagun ai karim da hapti se sopas da phamuse nang sida phamba nungai traga ai gi ka ta changaga ai gi phong da tungge su tuma Ramesh hado ai nang gi ka ta tuma ai se ai chatke hado ai yum da chake asumna Ramesh ke ka da gi sagun yum da gi mapan thuna thoki haibasi
Rameshna police ta tamna masigi matung da police na herki oh nangna nangi na mana bidu da cha da nangna mahak tumna nanabagi pot habli biduna karigi chap ai mongonda lamon khumba pangki makhui ani na mana raga imanabi sing adugi mamangda ai bui kai ba pirkebani kari namanabi mawangdi kai pi oi si custody nati police ki custody uram labdi nang sir ai soikre adubu ai mahak yum to soitana salongani haduna aina khanki ai masigi matungdagi mabu tung inaduna tanadre ai yumda dumak lehoki adubu nakhoigi gate asida car amana khet khibagi dak leiribase numit aduda khoina nangi manakta lakpata khangrabani car ase amuba machu aduga sagunna thaulibadusu car amuba nangi gate asida mahak nangna tumna nanabagi cha pitakpatagi mahak makok mauduna nakhoigi gate yaislami asuk yamna thokraba phawbada nangna wafam ase koida lona bu honaribani garab yes sir ramesh bhajal sap please ai dikari gidam to phagadamna hey nangna namanabi adubu tumna nanabagi damak nangna hidak pitakiba nangna tumna nanabagi damak nahakna guli haplubuduna madudagi thokiba thodonga tani case asida nang chenarodobagi maram leke come on garab yes sir masi phadun sab please ai bu thadok pe sir sab please ai bu thadok pe sab hey chalo garab yes sir sagun yumasdagi thokraba matungda thongana sidagi leiriba mongsinadi oiromdagi gate asida thomjinba aduna tapudi sagun leiribasina makharom thangbada mahak makok ngaurobasu mahaki gari ase makharomda thongnobo honi aduna tapudi mahak yumlomda chatna nanabagi soidan honaramani sab mahak tumna nanabagi cha thaglabuduna lamida khudong thiba khotpa phare garab ramesh ke thongal asdagina sagun phawbagi thongalda gari ase kadomda lakhibagi CCTV gi footage sing hariba lambi matek asida leiriba punama kilometer ani makhai khaktani yamna lapanati mafam asida leiriba CCTV gi footage sing akhoi loinama collector gi yengsi pani sir masigi matungda police na informer kya thadoki numit aduda sagun pukhiba gari amuba ama mafam ataida lamhangda natraga sagun mangkhrabasu gari adudi lambi gi mataida lefam thoi gari adu kanana losinduna thamgadoribano natraga gari huran masingna phangduna atopa garage singda yonthokhrabra masigi matangda police na tijen bahuki amadi informer kya thadoki masigi matungda gari sempam gari workshop amada gari amuba ama number onthok leire haiba paw asi police na phangki masigi matungda paw adu hek phangbaga mafam aduda police sanction kirami police na sangsilaga gari adu yengba matamda ramesh ki phaklang da khetkiba dakpham adu gari adugi mamang da leram adubu gari adugi number plate yaurumthi masigi matungda gari adugi chassis number check tawduna gari adu sagungi imung manungi gari ra haiduna yengkiram asumna gari sempam aduda gari phangba adudagi police na clue ama phangki gari asi mafam aduda kanana puruktuni yolambano haiba wafam asini car workshop adugi miyoi sing aduna gari yolamliba nupa adugi maming hairaki adubu police na hariba miyoi adugi maming khanglabasu hariba miyoi adugi lefamdi car workshop adugi miyoi sing aduna makhodi gari adu lehobu khaktani yolamliba nupa adu kanano khangde mahaki lefam khangde mahaki maming disida leire haiduna piram police na gari leibi yonba matamda yoliba mi adugi mahaki lefam address na singba che sang ningthi jana yauraga gari leina yonaba togodabani haiduna workshop mapo aduda police ki team aduna nganglami adubu kari upai dile yolamliba car adugi miyoi adu maming di khanglaga mahaki lefam khanglamde masigi matungda police na mahak khongul leki makoigi informer da hariba gari huranba yonba miyoi singi maming kanano haiduna police na tigat bahuki asumna hariba network asigidamak gari huralaga yonba miyoi kya police na khongul liba horki makoi mafam kayadagi gari huralaga yonba miyoi mari chapkhatki amadi police station da purakirami ai nabin hariba misi khangra sab akhoi di minga mota tasatri akhoi gi siguma gi black ki karba sidadi magi maming si yaude ai nachin da thinu ne na khoi mari chai chadringe da nabin hariba gari yolamliba black ki karbar tawba mi se mahak lepham mahaku mayek singna talabadi na khoi mari thadokani adu netrabadi gaurav yes sir machin singdriba phoba makhoi mari se chaina pho sir please
ꯑꯩꯈꯣꯏꯗꯤ ꯐꯨꯕꯤꯒꯅꯨ ꯁꯥꯔ ꯑꯩꯈꯣꯏꯅ ꯌꯣꯜꯂꯝꯕ ꯒꯥꯔꯤꯁꯨ ꯅꯠꯇꯦ ꯁꯥꯔ ꯅꯈꯣꯏꯅ ꯌꯣꯟꯕ ꯒꯥꯔꯤ ꯅꯠꯇ꯭ꯔꯁꯨ ꯒꯥꯔꯤ ꯍꯨꯔꯥꯟꯕ ꯃꯁꯦꯟꯅꯤ ꯅꯈꯣꯏꯒꯤ ꯅꯦꯠꯋꯥꯛ ꯌꯥꯝ ꯐꯗꯣꯏꯅꯦ ꯅꯈꯣꯏꯒꯤ ꯅꯦꯠꯋꯥꯛꯇꯤ ꯌꯥꯝ ꯆꯥꯎꯗꯣꯏꯅꯦ ꯑꯁꯦꯡꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯅꯈꯣꯏꯅ ꯄꯨꯊꯣꯛꯀꯗꯕꯅꯤ ꯑꯗꯨꯒ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯕ ꯅꯈꯣꯏ ꯑꯐꯕ ꯑꯣꯏꯔꯣꯏ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯅ ꯏꯟꯐꯣꯔꯃꯔ ꯀꯌꯥ ꯊꯥꯗꯣꯛꯈꯤ ꯒꯥꯔꯤ ꯌꯣꯜꯂꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯅꯕꯤꯟ ꯃꯍꯥꯛꯀꯤ ꯈꯣꯡꯒꯨꯜ ꯌꯥꯝꯅ ꯀꯟꯅ ꯂꯩꯈꯤꯔꯝꯃꯤ ꯑꯃꯔꯣꯝꯗ ꯀꯤꯂꯣꯃꯤꯇꯔ 2.5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯔꯃꯦꯁꯀꯤ ꯌꯨꯝꯗꯒꯤꯅ ꯁꯒꯨꯟꯒꯤ ꯌꯨꯝ ꯐꯥꯎꯕꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤꯕ꯭ꯔꯥ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯃꯨꯕꯁꯤ ꯂꯝꯕꯤꯗ ꯈꯥꯝꯗꯨꯅ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯅꯆꯤꯡꯕ ꯑꯁꯤ ꯂꯝꯕꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃꯗꯁꯨ ꯄꯨꯂꯤꯁꯅ ꯍꯪꯈꯤꯔꯝꯃꯤ ꯁꯕ ꯑꯩꯈꯣꯏꯗꯤ ꯉꯔꯥꯡ ꯑꯗꯨꯒꯨꯝꯕ ꯒꯥꯔꯤ ꯑꯃꯠꯇ ꯎꯗꯦ ꯁꯕ ꯃꯐꯝꯁꯤꯗꯗꯤ ꯑꯩꯈꯣꯏ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯂꯩꯖꯕꯅꯤ ꯍꯣꯏꯅꯦ ꯅꯈꯣꯏꯗꯤ ꯁꯤꯗ ꯗ꯭ꯌꯨꯇꯤ ꯇꯧꯏ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯉꯤꯅꯦ ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯂꯝꯕꯤꯗ ꯀꯥꯔ ꯑꯃꯨꯕ ꯑꯃ ꯈꯥꯝꯃꯒ ꯌꯥꯗꯕ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃ ꯐꯥꯔꯒ ꯄꯨꯈꯤꯕ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯗꯨꯅ ꯀꯨꯝꯊꯈ꯭ꯔꯒ ꯒꯥꯔꯤ ꯑꯗꯨ ꯃꯤꯅ ꯄꯨꯈꯤꯕ ꯎꯍꯧꯗ꯭ꯔꯣ ꯁꯔ ꯃꯗꯨ ꯑꯩꯈꯣꯏꯗꯤ ꯎꯗꯦꯗ ꯁꯔ ꯐꯔꯦ ꯐꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ CCTVꯒꯤ ꯐꯨꯇꯦꯖꯁꯤ ꯌꯦꯡꯉꯤ ꯀꯔꯤꯒꯨꯝꯕ CCTV ꯐꯨꯇꯦꯖꯇ ꯅꯪꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯒꯥꯔꯤ ꯈꯥꯝꯗꯅ ꯂꯩꯔꯝ ꯇꯥꯔꯕ ꯅꯪꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏ ꯁꯔ ꯑꯁꯦꯡꯕꯅꯤ ꯑꯗꯨꯕꯨ ꯁꯔ ꯑꯩꯈꯣꯏꯁꯨ ꯁꯤꯗ ꯊꯕꯛ ꯇꯧꯖꯕꯅꯤꯅ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯉꯤ ꯃꯄꯥꯟꯗ ꯑꯃꯨꯛ ꯆꯪꯉꯤ ꯁꯥꯕ ꯑꯩꯈꯣꯏꯅ ꯎꯍꯧꯗꯕ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ ꯁꯥꯕ ꯀꯔꯤ ꯍꯧꯖꯤꯛ ꯈꯛꯇ ꯂꯩꯇꯦ ꯍꯥꯏꯔꯒ ꯎꯍꯧꯗꯕ ꯌꯥꯎꯔꯝꯕ ꯌꯥꯏꯗꯤ ꯀꯔꯤ ꯃꯨꯟꯅ ꯅꯤꯡꯁꯤꯡꯉꯨ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯆꯠ ꯑꯋꯣꯡ ꯇꯧꯔꯤꯕ ꯃꯤ ꯅꯈꯣꯏꯅ ꯈꯪꯕ ꯃꯤꯁꯤꯡꯗ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯅꯈꯣꯏ ꯍꯪꯉꯨ ꯑꯗꯨꯒ ꯄꯥꯎ ꯍꯦꯛ ꯐꯪꯕꯒ ꯁꯤ ꯑꯩꯒꯤ ꯅꯝꯕꯔꯅꯤ ꯁꯤꯒꯤ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧ ꯐꯅꯤ ꯁꯔ ꯑꯩ ꯍꯪꯉꯒ ꯍꯥꯏꯖꯔꯒꯦ ꯁꯔ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯊꯣꯛꯂꯛꯈꯤ ꯒꯧꯔꯞ ꯌꯦꯁ ꯁꯔ ꯃꯁꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯦ ꯃꯕꯨꯛ ꯁꯦꯡꯗꯦ ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃ ꯂꯣꯠꯄ ꯃꯥꯜꯂꯦ ꯁꯔ ꯑꯩꯁꯨ ꯃꯥꯒꯤ ꯋꯥꯉꯥꯡꯁꯤꯗ ꯆꯤꯡꯅꯔꯤꯕꯅꯤ ꯁꯔ ꯑꯃꯨꯛꯅ ꯊꯣꯛꯇꯦ ꯑꯗꯨꯒ ꯑꯃꯨꯛꯅ ꯃꯥ ꯎꯍꯧꯗꯦ ꯁꯔ ꯃꯥꯒꯤ ꯄꯥꯎꯈꯨꯝꯁꯤ ꯀꯩꯅꯣꯝꯃ ꯇꯧꯏ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯃ ꯊꯥꯗꯣꯛ ꯑꯗꯨꯒ ꯐꯤꯖꯝ ꯁꯦꯠꯂꯒ ꯁ꯭ꯋꯥꯏꯗ ꯊꯝꯃꯣ ꯃꯉꯣꯟꯗꯒꯤ ꯑꯔꯣꯟꯕ ꯈꯪꯅꯕ ꯍꯣꯠꯅꯧ ꯐꯅꯤ ꯁꯔ ꯑꯁꯨꯝꯅ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯊꯤꯖꯤꯜꯂꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯂꯤꯈꯨꯟ ꯑꯃꯠꯇ ꯃꯈꯥ ꯇꯥꯅ ꯐꯪꯂꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯣꯏꯗꯅꯃꯛꯀꯤ ꯁꯒꯨꯟ ꯑꯁꯤ ꯔꯥꯃꯦꯁꯀꯤ ꯌꯨꯝꯗꯒꯤꯅ ꯃꯍꯥꯛꯀꯤ ꯌꯨꯝ ꯇꯥꯟꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯄꯨꯂꯤꯁꯅ ꯈꯟꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯕꯤꯟꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯏꯟꯐꯣꯔꯃꯔ ꯑꯃꯅ ꯃꯍꯥꯛ ꯕꯁ ꯁ꯭ꯇꯦꯟ ꯑꯃꯗ ꯑꯇꯣꯞꯄ ꯂꯝꯗ ꯆꯠꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯏꯟꯐꯣꯔꯃꯔ ꯑꯃꯅ ꯄꯥꯎ ꯄꯤꯔꯛꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯃꯐꯝ ꯑꯗꯨꯗ ꯕꯁꯀꯤ ꯄꯥꯔꯀꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯈꯤ ꯄꯨꯂꯤꯁ ꯂꯥꯛꯄ ꯎꯕ ꯃꯇꯝꯗ ꯅꯕꯤꯟ ꯕꯁꯇꯒꯤ ꯀꯨꯝꯊꯔꯛꯈꯤ ꯑꯃꯗꯤ ꯃꯍꯥꯛ ꯑꯍꯥꯡꯕ ꯖꯒꯥ ꯑꯃꯗ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯎꯕꯗ ꯆꯦꯜꯂꯤꯕ ꯅꯕꯤꯟ ꯄꯨꯂꯤꯁꯅ ꯇꯨꯡ ꯏꯟꯅꯗꯨꯅ ꯇꯥꯟꯅꯈꯤ ꯑꯃꯗꯤ ꯄꯨꯂꯤꯁꯅ ꯃꯍꯥꯛꯄꯨ ꯐꯥꯈꯤ ꯐꯥꯔꯕ ꯃꯇꯨꯡꯗ ꯀꯁꯇꯗꯤꯗ ꯄꯨꯔꯛꯈꯤ ꯑꯩ ꯅꯕꯤꯟ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯊꯤꯔꯛꯂꯤꯕꯅꯤ ꯍꯥꯏꯌꯨ ꯅꯪꯅ ꯌꯣꯜꯂꯝꯂꯤꯕ ꯒꯥꯔꯤ ꯑꯃꯨꯕꯗꯣ ꯀꯅꯥꯒꯤꯅꯣ ꯁꯞ ꯂꯝꯕꯤꯗ ꯂꯩꯔꯝꯕꯅꯤ ꯁꯞ ꯃꯗꯨꯗꯒꯤ ꯑꯩꯅ ꯈꯨꯜꯂꯒ ꯌꯣꯟꯊꯣꯛꯄꯅꯤ ꯁꯞ ꯍꯩ ꯅꯆꯤꯟꯗ ꯊꯤꯔꯤ ꯀꯔꯤꯒꯤꯅꯣ ꯑꯩꯗꯤ ꯇꯁꯦꯡꯅ ꯒꯥꯔꯤ ꯌꯣꯟꯕꯁꯦ ꯁꯞ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯥꯟꯕꯅꯤ ꯁꯞ ꯍꯟꯗꯛꯀꯤꯁꯤꯅ ꯑꯍꯥꯟꯕ ꯍꯟꯗꯕ ꯅꯠꯇꯦꯅꯦ ꯊꯕꯛꯁꯤꯗꯤ ꯀꯅꯥ ꯀꯅꯥ ꯌꯥꯎꯏ ꯁꯞ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯕ ꯔꯥꯝ ꯁꯤꯡ ꯑꯗꯨꯒ ꯁꯞ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯊꯕꯛ ꯇꯧꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯕ ꯑꯗꯨꯒ ꯃꯥꯂꯤꯁꯨ ꯑꯣꯏꯕ ꯊꯥꯄꯥ ꯀꯔꯤ ꯊꯥꯄꯥ ꯑꯇꯩꯗꯤ ꯑꯇꯩ ꯀꯅꯥ ꯀꯅꯥ ꯌꯧꯒꯦ ꯁꯞ ꯑꯗꯨꯒ ꯊꯥꯄꯥꯒꯤ ꯃꯃꯥꯟꯅꯕ ꯃꯪꯒꯜ ꯁꯤꯡ ꯀꯔꯤ ꯅꯈꯣꯏ ꯃꯔꯤ ꯍꯥꯏꯌꯨ ꯅꯈꯣꯏ ꯃꯔꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯞ ꯑꯩꯗꯤ ꯒꯥꯔꯤ ꯌꯣꯟꯖꯕ ꯈꯛꯇꯅꯤ ꯁꯞ ꯑꯩ ꯁꯦꯡꯅ ꯍꯥꯏꯌꯨ ꯒꯧꯔꯣ ꯌꯦꯁ ꯁꯔ ꯊꯥꯄꯥ ꯃꯪꯒꯜ ꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯣ ꯑꯗꯨꯒ ꯐꯥꯔꯒ ꯄꯨꯔꯛꯑꯣ ꯐꯅꯤ ꯁꯞ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯋꯥꯍꯪ ꯄꯥꯎꯍꯪꯕ ꯃꯇꯝꯗ ꯆꯤꯡꯅꯈꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯗꯤ ꯁꯒꯨꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯕ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯅ ꯃꯥꯂꯤꯒꯤ ꯊꯕꯛ ꯇꯧꯕ ꯊꯥꯄꯥ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯃꯪꯒꯜ ꯑꯃꯗꯤ ꯀꯥꯔ ꯑꯁꯤꯕꯨ ꯌꯣꯟꯊꯣꯛꯂꯤꯕ ꯅꯕꯤꯟ ꯃꯈꯣꯏ ꯄꯨꯂꯞ ꯄꯨꯂꯤꯁꯅ ꯐꯥꯈꯤꯔꯝ ꯆꯪꯉꯨ ꯂꯣꯏꯅ ꯆꯪꯉꯨ ꯍꯧꯖꯤꯛꯇꯤ ꯇꯤꯝ ꯁꯨꯔꯤꯅꯦ ꯍꯧꯖꯤꯛꯇꯤ ꯀꯨꯝꯍꯩ ꯍꯧꯔꯁꯤ ꯍꯥꯏꯌꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯅ ꯊꯕꯛ ꯇꯥꯔꯛꯄꯗꯒꯤ ꯅꯈꯣꯏꯒꯨꯝꯕ ꯊꯦꯡꯅꯗ꯭ꯔꯤ ꯁꯦꯡꯅ ꯍꯥꯏꯌꯨ ꯑꯩ ꯊꯥꯄꯥ
nang china sap ai di yog jadi sap mokoi na horok badagi sap ai nachin du thignu ne phara chu phatra basu nang na lei ri ba im adugi nupi machani ne nang na lei ri ba im adugi nupi machani ba ayo masi puno mokse nang odigi thokporang ne seng na haune mari sap mari masi puno mokse ai plan da kini kari nangi plan abidi kari sap makoi gi mungda tabak tobi lesabi ama lebidi pinky makoi gi tabak macha macha imungi mateng pang mani adugo makoi imungda makoi gi macha dongna dumang lebidi makoi na suyam na luna tawi makoi gi mungda leriba na chana pi lesabi pinky du luna su tawi makoi imungda su thambi kari torba sap masih gini min ini mamangda Sagun yumda lagi Sagun mahang yumda lagi matamda happy na maset pa aduga macek sindra ba purit pirol mahaki mawang mo to uda ay yamna kalak saki adubu ay isa na pinalere bi mung makui gi mungda tabak toro basu ay mabu kalak abasu ay gi itig panati ay khangdu na lagi mahakpu pam labasu kalak labasu ai gi tiki panate ai madu digi hina khandi ai wadu seng hayune seng na sacha hayune hai gi sap hai gi mahak na leirak pa lipstick makeup ki pochi ai gi chanu pina mahak na bathroom da leiring da lipstick tu mahak ki bachan da teijake mahak na leirak lipa perfume ai gi chanu pina lokthok tuna chaike adu basa mahak hura laga chai benati hura laga tei benati mahaki thamliba mahaki ake amugi thamliba pot adudagi khachitang lokthok tuni chana piduna tei adubu bathroom dagi thorok laga aigi chana piduda mahani gamna thinangaki mase nakhoi gumba third class na tei biya banati karigi damak mahak khangdana mahaki pochai lokthok laga tei ribno mahaki ayaba yauduna mahaki pochai pairiba karigi no haiduna aigi chana pibu yamna thinangaki ai imung adu da thabak tawduna ne mahakki wahi adu yamna kanmale mahakki wahi adu tabada aigi chanopi pinky mamitagi mapitaki aina khanki oh aigi chanopi pinky masak thiba nati adubu sagun gumna mahangna seliba phiro mahangna keriba pomu makase aina ichagi damak leiba ngambite upi macha ama oina mahangna kejaningduna mahakki lipstick khachitang tairubugi damak mahakki powder khachitang tharubugi damak aigi chanopi bu mahne kaiba piki ai madugi thok ai kauba ngamte ai karigi damakta nungna sagun losenduna thamano natraga sagun bu mato koramna manghanmano yamna thunayo sab haije ki cham numina dai cycle ma thoroga makoi imungi pochei leibilake adubu aina cycle thoroga lakpa mathamda nungthil pobo aduda sagun gari edu thoroga lake gari thoroga lakpadu mahak gari control tawba ngamdabagi mawangda yamna wana gari thorokpoki mato maduda ina cycle du khamlaga sidi sagunina kino ma toisibo gari si thawbu ngamdreni khangkre as aibu changchalaga yongusira ngarang mana igi chanopi da mahang usitana ngamato madugi khalurabadi ai mana toribasi yeningde adubu ai gi chanopi da mana thiningange aduga pare ngasidi ai aning bapa mase ai pangtolage sab ai masigi matungda ai magi gari manungda aina gari aduda mahpu koki adubu gari adugi mingsel adu lonchen bana ina kobudu taramde masigi matungda aina gari ge thong adu hangtoluba matamda thong adu lok hangdonu leram amadi aina sagun bu koki mahak taramde asigu matanja asida aina toruba mawma todu aigi imanaba security sin uki adugi matungda mahak sangaki masigi matungda aigi imanaba amasu changlaki loinana nabin okhui mari suki masigi matungdagi gari adu tumduna leriba sagun akhui mari sangduna gari adugi maningda thangtaki
amadi nabina gari thoki akhui gari thoduna ahangba mafam ama koi thithirake madugi matungda mi ka hena changnadraba amanba mandir amada akhoina mahaku puchinki masigi matungda mandir adugi manungda akhoi marina mahaku thangjinki amadi leimaida sagun thamki mahaki makhut madi machin akhoi punchinki mahani yumda leiba matamda phi machet makai khara setuna aigi mitmangda uhankiba akhoi buna aton mani makhoi gi imungi thabak tok minai ni khanduna he he mahna sejanaba makhoi gi imungda thabak tok duna leribe egi chanupi pinki buna mahna kaishu leitana khana ngangkiba madugi laban aina singba pangki hey sat sat hayune madugi matungda kari tawkhrabage hawjik hawjik sagun hinglibra natraga sagun nokhoina karai thamnibagi haijage chaba masigi matungdagi akhoi marina mahakpu mandir adugi manungda hanjin ijat manganki what kari adudi hawjik sagun kadai dali sab masigi matungda sagunna aibu masakangki aidi mahaki yumda tabak tawbani lainana makoigi mungda ichanu piso tabak tawduna leiribani mafam asidagi mahaki hingduna chatkrabadi aigi afabu oiro amadi ichanu pigiso afabu oiro madu khanbadagi sa mahaki kar adudagi akoina thau khaidok laba matungda makhu makhut punchinki amadi masa punamakta petrol haijanki aduga sa mafam aduda akoi marina mai thadolaga mahakpu hatokisa kari adu yamna minungsi khangdaba nangi nachanopi amasu sagungi imungda machanopi sakni yuktuna leribasi nang khangdine kari sunataba sakunna nangbu mapakun makhalangmani madumana koi jaduduna imung manungda leiba matamda pijet pigai khara setpadu nangna mangonda ikhaulanganmani haina khanbagi wani aduga nachanopi duna migi maput machai khara pairubagi damak khara ngangba chaiba haibadudi imung amada thokpa ngaktani aduk yamna thamoi pikpa nangi hingnanabagi damak lambi amasu piriba onsilaga migi machana pidubu ijat manghalaga nakhoi mari changduna migi machadubu ijat manghalab matungda petrol haijalga mai thaba nakhoi mari bak asumna makhoi mari police na phuthagirame masigi matungda mandir amada mai thadoklami haiba mafam aduda makhoi puduna chatki amadi sagungi mapasu yaukhirame asumna mi changnadraba amanba mandir adugi manungda ka amagi manungda leimaida maina chakthekraba sagungi masa leimaida ta aduna leiramki madu uruba matamda sagungi mapa tengthaduna kapchaki asumna case asida ramesh na mahaki mamanabi aduda mahaki khudong chaba longna nanabigi dama tumna nanabigi hidak haptuna mahakpu ijat banganaba ahanbadu honaki adubu sagunna chingnarakpadagi mafam adudagi yamna thuna laknaba honabada ramesh ke gate car adu thengjinki masigi matungda yum tamna lakpa matamda lambida makhoigi imungda thabuk toba thapa thengnaki kanbigadra hairaga machanopida lipstick tairubagi amadi powder tairubagi khara ngang sakluba adugi damak laman khumba oina mafam aduda leiba security ama mahaki mamanaba ama amadi gari huralaga yonba miyo amaga makhoi mari changna amanba mandir amada makhoine ijat mangan laba matungda mai thadun hatoki masigi matungda police na makhoi faraba matungda charge sheet thangkalaga sagunbu hatpagi damak mapunsi chupa phadok piki masini ngasigi case chani gani pan suba tangka ngasigi tangka gasi tabiraga donge thamoida kari phawbibagi afaba sing loksan bi phattabadi na khanda thambi afaba khan mangamdaba afaba ubu ngamdaba mina phana leirabasu aina phattana khalabadi phattabagi lambi do domak chali phattaba wakhan khanbigan mi amabu lana khak ubigan aikoina kanabu thajagadagi kanabu thajaruidagi yamna luraba mikup amani aikoina phana khaliba miyoi sing aduna aikoido onsin duna charak labadi aikoi kari upai legani section ba haibasdagi hena phaba kari gu mamata leiti pekliba ngang singbu nungsibiu tolaba taraba lairaba singbu mating pangbiu ahal laman singbu nungsibiu migi nungaitana bawadi sunga ngangbiro iramdam sanalai pak kanglai pak asina yai fare tabiriba singbu james saguru jamna mukahna khurumjari